ngasi di mayam request video ni wangke mi to inauna hawai thongbaga puri ga chabiro hai bani ado ngasi di motor se to oina tawre hawai thongbai bo aduga puri ga se leire ado ahan bada akoi ikuboka aduga imapa ga sonu ga moi ahungi khaidok pirage se leire khaido e ini ikuboka sonu ga kaino mapa ga gi ga hijang su khaido e moi ahum hana pijaraga matungda ai mo mu chajarage Nam dudi jawa hoy. Awi. Maya bagi tan saya ni. Ano awa yang motor begini. Kan dia dua ni. Ai na ji na hoi chat pa du na la sa. Kan dia thốt bên nào thao sao mà Đi ra phải anh đi ra để ra là cái thằng gì ngam ngani ko bak chasal Mana nungai dina paru diskan jai paru na onda hangami ne kaino mami nang chu lak to ren papa noi ni lau lak to rai masek to ningam dange ka ngami ngona ai la uro ai na haiba la uwe làm gì mà ngang na khai rồi cái đi dùng đi Em bảo vậy cho mình nó cũng vậy thôi thôi rồi ha nó cũng vậy thôi thôi rồi tan nang tan noi ai ro so paru di sonu di ani ka ama aku nang ja pura tan lei mayam ne apa nu cuma ama aku mah iku bok di tam tam ja akhoi paru ga iku bok akhoi paru je iku bok lo ini tam tam ja je iku bok tam tam ja jam na paru mới ra học cái này đây giờ quay cháu cha mà đi giang mà đi phải đến super fast đi ikubok mapawai chawa lore aduga mayam sena ai lere ai mo hojik cha na ba cha ba haurage ai su cha ba haurage ha sun namin bala cha su 성공 복할 일은 yam nó nên mất trôi không bây giờ Tilaw maga chikning kukum na soy jala din haw ga dam na ba masi di sa manyo na be na tilaw ja chadra
ꯑꯩꯗꯤ ꯄꯨꯔꯤꯁꯦ ꯑꯅꯤ ꯆꯥꯈꯠꯂꯛꯄꯗ ꯑꯗꯨꯝ ꯄꯨꯛ ꯊꯜꯂꯦ ꯑꯗꯨꯕꯨ ꯆꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯍꯨꯝ ꯆꯥꯒꯦꯅ ꯄꯨꯊꯣꯔꯛꯑꯦꯕ ꯃꯩ ꯑꯗꯣ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯏꯃꯣꯟꯒ ꯑꯩꯈꯣꯏꯒꯤ ꯆꯪꯗꯔꯦ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯦꯅꯅꯦ ꯃꯥꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯨꯝ ꯆꯠꯈꯤꯕꯀꯣ ꯏꯅꯥꯎꯅꯨꯄꯥ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯗ ꯊꯤꯜ ꯂꯥꯛꯄ ꯃꯥꯅ ꯁꯤꯜꯆꯔꯗꯒꯤ ꯑꯗꯣ ꯍꯟꯕꯗ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯥꯗꯤ ꯊꯤꯜꯂꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯏꯆꯟꯅꯨꯄꯤꯅ ꯍꯟꯕꯗꯅꯦ ꯏꯆꯟꯅꯨꯄꯤꯁꯦ ꯒꯥꯔꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯂꯩꯌꯦꯕ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯦꯅ ꯃꯈꯣꯡꯒꯗꯣ ꯈꯨꯎꯒꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯃꯣꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯁꯨꯅꯦ ꯏꯂꯥꯡ ꯂꯥꯡꯕ ꯑꯗꯨꯃꯥꯏꯅꯅꯦ Sonda tabra hangi sonda wari sanare motor thong baja atina haure ngasi nirame soide to mare hana gi wakhal ninjang ai hana jumda hana jum chara pada chamna na haure ka no Thì khai thử thêm này, cho chị breakfast này. Thế nó hảo lắm. Rồi là hàng cái hafta mu di phare ba kwa khoi motor thong ba motor thong na te ba hawai ga pudi ga chabe roi na ado ngasi di char me ma ado ngasi di changwan jen ba ga dum chana re tam haw re gi kana motor thong ba pudi ga tam chana ha de ga motor thong ba de dum tilhok chana ma dum ko ma pa di tilhok chana dum chaje ni ba ado hapa thong ma ni na haw di haw tilhok chana hapa thong ba gi no ma haw ma ngasi di methi akoi passport ando aduga jenam na ta sok to wena ngasi na mo som achamba nu miti mo sa din haw bra Hào vậy. Tân người làm cha rồi còn làm dân rồi. Chaba loirabani na mayam sena aina pham thabibani ku boki sida potharaga TV adum yengnaba gyana ne Hajise mayam ai phi tairamane ba ko ngarang aina video da hapjarake na haigimne ai blog da do hapti hapodre ado system na unda hangak pane khogi ai jamna machine game ram da di yamna khangba haiba budi nate ko adum ai su yadraga di isana adum seme ba ai mingonda pina khona budi tawde adum isana adum kadon da adum semaga adum yaye ba ko ado system na hangak pane khogi akoi makhagi langse ko silai tawbada makhagi langse da khogi chaw na chatpa silai uidaba do hang kone adu mem asise aina comment da di hange bani gyan tabra ta dabra di khangde khu gi se si ko madi ko khoi ko madi makha da kaino tawne makha gi silai si su kaino khoi makha silai se khoi gi chatpangam da bane ba ko law na chatpane ba adu gai ama adum asim di aina dum khange ko agi su makha gi amuk taw gi ba da ai si se seme ba ko adu gai di ama bobin da su leire bobin case ta ne Ubin case ilo thora yenge ma'am ai khangbadi na chede ko aina adum tawgibado adum yan ba share tawjabani adum yabra yengbiu yaraga de adum haibiro ba ko
ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯕꯣꯕꯤꯟ ꯀꯦꯁꯀꯤ ꯑꯁꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯅꯠꯁꯦ ꯈꯤꯇꯪ ꯀꯣꯝꯃꯗꯤ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯔꯁꯨ ꯌꯥꯝ ꯀꯣꯝꯃꯁꯨ ꯑꯗꯨꯝ ꯃꯈꯥꯒꯤ ꯂꯪꯁꯦ ꯂꯥꯛꯄꯗ ꯈꯤꯇꯪ ꯐꯖꯕꯗꯤ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗꯣ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯑꯗꯨꯝ ꯃꯈꯥꯒꯤ ꯂꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯁꯤꯂꯥꯏ ꯑꯣꯏꯗꯕ ꯇꯥꯔꯗꯦꯕꯀꯣ ꯑꯁꯤꯒꯤ ꯕꯣꯕꯤꯟ ꯀꯦꯁꯁꯤꯒ ꯑꯗꯨꯒ ꯁꯤꯁꯦ ꯂꯩꯁꯟꯕꯤꯕꯀꯣ ꯁꯤ ꯌꯥꯝ ꯀꯣꯝꯃꯁꯨ ꯃꯈꯥꯒꯤ ꯂꯪꯗꯣ ꯀꯩꯅꯣ ꯂꯧꯈꯠꯄ ꯉꯝꯗꯕꯅꯦꯕ ꯑꯁꯤ ꯂꯩꯁꯟꯕꯤꯕꯒ ꯑꯗꯨꯒ ꯕꯣꯕꯤꯟ ꯀꯦꯁꯁꯤꯒ ꯆꯦꯛ ꯇꯧꯕꯤꯔꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯌꯥꯝ ꯍꯩꯕꯗꯤ ꯈꯪꯕꯗꯤ ꯅꯠꯆꯗꯦ ꯑꯩ ꯐꯤ ꯈꯔꯁꯤꯡꯁꯦ ꯇꯥꯏꯊꯣꯛꯀꯦ ꯇꯧꯕꯅꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯌꯥꯝ ꯆꯥꯎꯔꯤ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯐꯅꯦꯛ ꯆꯥꯎꯕꯁꯦ ꯁꯦꯠꯄꯗꯤ ꯅꯨꯡꯉꯥꯏ ꯁꯥꯡꯁꯨ ꯁꯥꯡꯕ ꯆꯥꯎꯁꯨ ꯆꯥꯎꯏ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯀꯔꯤ ꯐꯅꯦꯛ ꯍꯥꯏꯅꯤ ꯁꯤꯁꯦ ꯁꯝꯖꯤꯠꯀꯤ ꯐꯅꯦꯛ ꯁꯨꯇꯤꯒꯤ ꯐꯅꯦꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯐꯅꯦꯛ ꯐꯤꯒꯤ ꯃꯃꯤꯡꯁꯦ ꯀꯌా ꯈꯪꯒꯟꯗꯦꯕꯀꯣ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯌꯥꯝ ꯆꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯅꯤ ꯁꯦꯠꯄꯗ ꯑꯩꯁꯦ ꯏꯅꯦꯝꯕꯣꯛꯀꯤ ꯇꯥꯏꯕꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯏꯅꯦꯝꯕꯣꯛꯀꯤ ꯇꯥꯏꯔꯒ ꯑꯃꯨꯛ ꯏꯅꯦꯝꯕꯣꯛꯅ ꯄꯨꯔ ꯆꯠꯈꯤꯗꯣꯏꯅꯤ ꯄ꯭ꯂꯥꯁꯇꯤꯛ ꯈꯣꯝꯕ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯂꯥꯛꯏꯑꯕꯀꯣ ꯑꯗꯨꯒꯗꯤ ꯑꯩꯅ ꯁꯣꯅꯨꯒꯤ ꯀꯣꯄꯤ ꯕꯨꯛ ꯂꯩꯕꯀꯣ ꯅꯣꯠꯕꯨꯛ ꯑꯗꯨ ꯌꯣꯟꯊꯣꯛꯀꯦ ꯇꯧꯕꯅꯤ ꯀ꯭ꯂꯥꯁ 6ꯀꯤ ꯃꯣꯏꯁꯨ ꯌꯣꯜꯂꯝꯃꯦ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯆꯤꯌꯔ ꯑꯇꯦꯛꯄ ꯑꯃꯒ ꯂꯨꯄꯥ 83ꯒ ꯐꯪꯍꯧꯔꯦ बाबू जाए बाबू अच्छा बजा ला भाई ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯁꯒꯣꯜꯁꯦꯟꯅꯤꯅ ꯅꯤꯔꯥꯃꯦꯁ ꯑꯃꯦꯠꯄ ꯑꯃ ꯃꯦꯠꯂꯤꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯔꯣꯒꯤ ꯆꯥꯛ ꯑꯩꯁꯦ ꯈꯔ ꯉꯟꯅ ꯊꯣꯡꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯍꯥꯏꯅ ꯁꯦ ꯑꯥꯂꯨ ꯑꯃ ꯀꯪꯅ ꯃꯦꯠꯂꯤꯅꯤ ꯃꯣꯔꯣꯛ ꯇꯥꯎꯔꯒ ꯑꯗꯨꯒ ꯃꯨꯛ ꯊꯣꯡꯕ ꯑꯃ ꯉꯁꯥꯏꯒꯤ ꯃꯣꯇꯣꯔ ꯊꯣꯡꯕꯁꯨ ꯂꯩꯔꯤ ꯃꯨꯛ ꯈꯔ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯥꯂꯨꯒ ꯕꯦꯔꯤꯒ ꯉꯧꯕ ꯑꯃ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯦꯕꯣꯏꯁꯦ ꯍꯌꯦꯡ ꯗꯦꯠ 14ꯗ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯃꯤ 6ꯅꯤ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯦꯁ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯌꯦꯕꯀꯣ ꯁꯣꯝꯗꯒꯤ ꯃꯃꯥꯏ ꯃꯔꯤ ꯍꯥꯏꯕ ꯈꯤꯔꯀꯤꯁꯦ ꯑꯁꯤꯗ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯕ ꯆꯠꯂꯤꯅꯤ ꯃꯄꯥ ꯂꯧ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯗꯤ ꯆꯥꯕꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨ ꯊꯪꯅꯩ ꯅꯨꯄꯤꯁꯤꯅ ꯃꯣꯏꯁꯦ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯄꯔꯨ ꯃꯃꯥ ꯅꯣꯏ ꯄꯣꯠ ꯂꯧꯍꯧꯔꯣ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯄꯣꯠ ꯃꯦꯇ꯭ꯔꯦꯁꯀ ꯃꯣꯟꯒ ꯀꯩꯀꯩ ꯕ꯭ꯂꯦꯡꯀꯦꯠ ꯑꯅꯤꯒ ꯂꯩ ꯑꯗꯨ ꯂꯧꯍꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯄꯨ ꯂꯩꯇꯕꯩꯅ ꯆꯪꯕꯗꯣ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯪꯒꯣꯏꯑꯦꯕ ꯑꯗꯨꯅ ꯃꯣꯏ ꯆꯥꯕꯤ ꯂꯩꯕ ꯃꯣꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒ ꯃꯣꯏ ꯆꯪꯅꯅꯦ ꯃꯣꯏ ꯌꯥꯎꯅ ꯑꯩꯈꯣꯏꯁꯦ ꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯑꯦ ꯑꯁꯦ ꯂꯩꯍꯧꯔꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯑꯎꯕꯗꯨꯗ ꯄꯣꯔꯛꯑꯗꯤ ꯌꯥꯔꯦ